खरा तोरमु कनो चेचांग लोइचिनबगी सिदी मतमगी चटनबीने अतैददि लिसिंग अनि हुंबो हाइबने अदो नंगिदि अमतंग थंबिरमोने क्वा है चानबा नोइनदि खंगद्रिबा अतै ऑफिसर सिंग खाइ खरगा अखोइगी लेमहौरिसिदि याम नतेदा मथक्की वाहै सिंगसी ऑफिस तोइन चंगनबा मियोइ सिंगदि सोइदना हंजन हंजन ताबिरमलगनी हार फंगदबगी चाइना खांगलिबा व्यूअर्सना ताकपिरकपा अमदि हौजिक इरमदमगी ख्वाइदगी मरुइबा फिबमसि येंगलगा सैटरडे नाइट खुदिंग सदोकजबा अंगकपा सीरीजकी महूत मित्येंग तामिनरसी हार कदाइ चटख्रे लोना तौबा थबकना मालेम पुंजाउ थिल्ली फोंगना येनबा हार अमदि चेंगना मिटमांगदा मांगखिबा खंगौदे मियामगी याइफनबा पॉलिसी सेमगदबा एमएलए मिनिस्टर कयासु चेंग हार येनबदा हेना थवाइ याउदुना लेरे लुपा 490 मुक्ता पीबा यूरिया बैग अमदा लुपा 2000 दा योनबसु याउनारे केजीददि लुपा 60 दा लैबगी पाउसु निनफुंग तारी लौमी कयादि हौजिकसु मकोकता मखुट हापनरी महौसागु मार्केट मरांग कायना फंगबसु फंगदा ब्लैक दा योले ताबदा तांगलासु तांगना तुमिन लैनरी प्रमाण ओइना पुथोकपदि ngamjaroi ताबिरिबा मयामना अदुम खंबिरमगनी मसि तसेंगना लैकाइगी एजेंटसिंग मानरगा नारोंदा योनथोकपो ओइरमबसु याय हंतकता चिंगी लम अमदा पोपी प्लांटेशन तौगदोरे हाइबा लिखुंदगी संग अमा मै थाबदा यूरिया बैग 10 मुक्सु यावना चाखरे हाइरी मसिना कमदौबा पोपी थाबदा यूरिया से अदुकी मतिक डिमांड लै हाइना सुंगांगनरी अदुबु तसेंगना लौ उजरिबा लौमी कियादि हौजिकसु यूरिया सुंफंग फंगदबा यावनरी मणिपुर गुम्बा लौफम पिखरबा सिंगल क्रॉपिंग खक तौजबा लेबाकसिदफौ यूरिया की वाथोक लैरबसु लेंगाकपसिंगदि याम चिंगलेमना लैथोकनरी एग्रीकल्चर डिपार्टमेंट नसु लौमी सिंगदमक थोइदोक हेंदोकपा मथौ निंगथिना तौबिबना लौमी सिंगी फिबम नोंगमगी कुमथरकले फर्टिलाइजर सिजिनबा फत्ते खंगलबसु मदुगी महुत सिनबा याबा फंगदबना यूरियादा ताइनबा ताबनी था खुदिंगी सिजिनगदबसु नतबना लेंगाकना लौमी सिंगदा फ्रीदा फंगनबसु याय लौमी की अवाब उदब अंगम अथौ अमता मपुगी लैकोंदा नुंगाइना चटखिबा ओइथोकते अखोई मियामना पुखरम मपालदगी हाउना चाबा फंगजरिसे लौमी सिंगना कुरांगमाल हुबा मकै होनाजरगा फंगजरिबनी हाइबसी अंगम अथौ सिंगना खंगद्रिबसी करिगिनो अतोप ग्रहदगी लाकपा एलियन अमना वरकपा ngairiba हाइदुरा लौमी सिनमिसिंग याइफनब लैरिबा लेंगाकि एग्रीकल्चर डिपार्टमेंट सेरिकल्चर हॉर्टिकल्चर माइनर इरिगेशन आईएफसीडी अमदी लेबर डिपार्टमेंट सिंगदा फंबिरिबा पब्लिक सर्वेंट सिंगसिना प्रजा मियामदा सो तौबा यानबा खिल्लिबा मूर्ति सिंगला लैखोम लैनांग मरकता पुंसी चेंजेल केम्बा मखै खयाकनरबा कालेनगी सारबा नुंगसा मरकता लौमी सिंगना कयामु वाबगे हाइबदु लौ उबिरिबा लौमी सिंगतना खंबिरमगनी पुखमदगी हाउना कोथरगा चाबदुना मदुगी अवाबा खंगलोय तसेंगना हाइरबदा फाइरेल लमता मतमदगी लौफम सिंगदु खोइदोक्तुना थमलबा मतुंग नोंहौ लाकपा इंगा इंगेल मतमदा अमुक हन्ना खोइरबा मतुंग लौरी काचन यादुना उकाई तकलबा मतुंगदनी लौ हुनगदौरिबा मसिदा अमुक कुमगी नोंहौ लाक्त्रबदी इकंग थोकपसु याउदबा नत्ते अमरोमदना नोंहौ खरा हेंजनदुना लौफम थुंबसु कयानी अकक्नबा मतम अमदा लौ उहोगदबा लौफम सिंग इसिंग अमुक चाव इकंग अमुक थोक लौ सिटपसु याउदबा नत्ते पुमनमक्सिगी चाइना से थेंगनदुना सही खुदिंग लाकलिबनी मसिमक लेंगाकि इरिगेशन डिपार्टमेंट ना मथौ निंगथिना पांगथोकपगी खुदोननी लौफमद हुंजिलुरिबा फौदु नुमित खुदिंग इसिंगी चांग हार हापगी चांग यंगहौद्रबदी मदुगी महै अमुक मपुंग फाना चारोइदौरिबनी अमुकसु लहोन सिंगदु था फारकपा मतम फोइदोक्तुना लौफम सिंगदा मचा खाइना लिंगदौरिबनी मसिनसु लोइद्री मतम चाना हार चाइहौद्रबदी मपुंग फाना महै फंगलोइदबना यूरिया डायमंड अमदी पतास याउना चाइदबा याद्री तिलहाक हिदाक खरत ओरसु कफौद्रबदी वाबगी महै फंगदबसु याय असुमना वाना था मरिमु होनजरबा मतुंग हियांगै पुइनु मतमदा लौसिंगदु खाउदोक यैथोकलगा फौ ओइना युमदा यौरकलिबनी फिबमसि यौरकनबो होनबदा लौमी सिंगना थेंगनरिबा अवाबसिंग ताइ पाकना पुनबो ऑफिसर अमदी एमएलए मिनिस्टर सिंगना यौना खंगलमलोय मखोइना पुथोकजरिबा फौदुगी ममलदि कया पीरी हाइबसी कनाना खंगबिरी तसेंगना लौ उजरिबा लौमी सिंगदी मखोइगी लौफम यामना लैजदे लौमी साबा लौमीगी मार्क्स उपमियोय खरना लाइरबा लौमी कयाना योलकपा लौफम खुदिंग लौसिनदुना लमगी बिजनेस तौनरी सेंदोई चाबदगी लम करबार तौबना हेना तोंगले खंगबदै पैसा पाइबा मियोय खुदिंग लम योले ताबगा पंगलैता लैसिनरी उपाय लेत्रबा लौमी कयासु वाजरुबा तौजरुबा थबक मयामदुना नारक येलकपा यौरकपा मतम लम योनबा नतना उपायदि लैजदे सरू सयांग केम्बा मखै लौ उजरंबा लौफम सिंगदु पिरांग इरोइनना लौमी साबा मियोय सिंगदुदा योनबा ताखी दिल्लीदा गुवाहाटीदा चंडीगढ़दा मुंबईदा लायंगबा चटनबगीदमक तरक उजरंबा लौ संगम अमदु योनथोकलगनी मचागी थबक वानोम लुरिबा
ꯊꯕꯛꯁꯨ ꯌꯥꯎꯔꯛꯇ ꯂꯧꯐꯝꯁꯨ ꯍꯟꯖꯤꯟꯕ ꯉꯝꯍꯧꯗ ꯉꯧꯅ ꯆꯥꯛꯅ ꯈꯥꯡꯂꯤꯕ ꯀꯌꯥꯒꯤ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛꯇ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯦꯁꯤ ꯔꯨꯝꯒꯤ ꯃꯍꯥꯎ ꯊꯣꯛꯂꯕ ꯄꯨꯟꯁꯤ ꯑꯃꯗ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯔꯤꯁꯣꯔꯁꯁꯤ ꯂꯧ ꯎꯕꯅꯤ ꯍꯥꯏꯕ ꯈꯪꯅ ꯂꯧꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕꯗꯤ ꯇꯦꯕꯜꯗ ꯑꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤ꯫ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯩꯗꯨꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯗ꯭ꯔꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯊꯤꯡꯅꯕ IFCD ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯑꯍꯦꯟꯕ ꯊꯕꯛ ꯂꯧꯈꯠꯄ ꯎꯖꯗ꯭ꯔꯤ꯫ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯩꯅ ꯎꯃꯪ ꯌꯣꯛꯈꯠꯄꯒꯤ ꯃꯍꯨꯠ ꯎ ꯀꯔꯕꯥꯔ ꯇꯧꯕ ꯃꯤꯑꯣꯏꯒꯤ ꯃꯁꯤꯡ ꯑꯁꯨꯝ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯑꯌꯥꯝꯕ ꯐꯧ ꯍꯨꯜꯂꯝꯗꯥꯏ ꯃꯇꯝ, ꯍꯥꯔ ꯆꯥꯏꯔꯝꯗꯥꯏ ꯃꯇꯝꯗꯅ ꯌꯨꯔꯤꯌꯥ ꯐꯪꯗꯕ, ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯧ ꯎꯕꯗ ꯆꯪꯂꯤꯕ ꯇ꯭ꯔꯦꯛꯇꯔ ꯑꯃꯗꯤ ꯀꯕꯨꯇꯥꯗ ꯍꯥꯜꯂꯤꯕ ꯊꯥꯎꯒꯤ ꯃꯃꯜꯅ ꯑꯇꯤꯌꯥ ꯌꯧꯔꯛꯄ ꯑꯗꯨꯒ ꯐꯧꯒꯤ ꯃꯃꯜꯅ ꯍꯩꯀ꯭ꯔꯨ ꯃꯅꯥꯗ ꯌꯣꯝꯂꯤ꯫ ꯇꯦꯕꯜꯗ ꯂꯧꯎꯕꯁꯤꯡꯅꯗꯤ ꯇ꯭ꯔꯤꯄꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯅꯕ ꯐꯥꯎꯕ ꯂꯥꯎꯔꯤ, ꯑꯁꯦꯡꯕ ꯂꯧꯃꯤꯁꯤꯡꯅꯗꯤ ꯁꯤꯡꯒꯜ ꯀ꯭ꯔꯣꯞꯄꯤꯡꯗ ꯐꯥꯎ ꯂꯨꯅ ꯊꯣꯛꯂꯤ꯫ ꯑꯃꯨꯛꯇꯪ ꯀꯨꯞꯅ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯐꯖꯕ ꯂꯣꯟꯗ ꯍꯥꯏꯔꯒꯅ ꯆꯥꯔꯤ ꯊꯛꯂꯤꯕ, ꯑꯊꯤꯕ ꯈꯣꯟꯗ ꯍꯥꯏꯔꯒꯅ ꯅꯊꯤꯕꯣꯡ ꯆꯥꯔꯤꯗꯨ ꯂꯧꯃꯤꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯄꯥꯟꯅꯅꯤ ꯍꯥꯏꯕꯁꯤ ꯃꯄꯨ ꯁꯥꯕ ꯅꯈꯣꯏꯁꯨ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯍꯦꯛ ꯍꯧꯒꯠꯄꯗꯒꯤ ꯆꯥꯔꯤꯕ ꯊꯛꯂꯤꯕ ꯁꯦꯠꯂꯤꯕ ꯇꯩꯔꯤꯕ ꯊꯧꯔꯤꯕ ꯐꯖꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯨ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯈꯌꯥꯛꯅꯔꯕ ꯅꯨꯡꯁꯥꯁꯤꯗ ꯍꯨꯃꯥꯡ ꯇꯥꯅ ꯊꯕꯛ ꯁꯨꯖꯔꯤꯕ ꯂꯧꯃꯤꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯄꯥꯟꯅꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕꯔꯥ? ꯀꯅꯥꯒꯤꯁꯨ ꯃꯄꯥꯟ ꯇꯥꯡꯗ ꯃꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯉꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯍꯥꯏꯔꯒꯗꯤ ꯂꯧꯃꯤ ꯁꯤꯟꯃꯤꯅꯤ ꯍꯥꯏꯕꯁꯤꯗꯪ ꯇꯣꯏꯅ ꯅꯤꯡꯁꯤꯡꯕꯁꯨ ꯀꯥꯟꯅꯒꯅꯤ꯫ ꯁꯣꯝꯅ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤꯕ ꯁꯣꯐꯥ, ꯏꯪꯍꯜꯂꯤꯕ AC, ꯇꯣꯡꯂꯤꯕ ꯒꯥꯔꯤ, ꯆꯥꯔꯤꯕ ꯁꯦꯠꯂꯤꯕ ꯄꯨꯝꯅꯃꯛ ꯅꯈꯨꯠꯃꯛꯅ ꯁꯦꯝꯖꯈꯤꯕꯕꯨ ꯌꯥꯎꯈꯤꯕ꯭ꯔꯥ? ꯆꯥꯎꯈꯠꯄ ꯋꯥꯠꯂꯤꯕꯒꯤ ꯈꯪꯂꯝꯗꯕꯗꯤ ꯌꯥꯏ, ꯇꯁꯦꯡꯕꯗꯤ ꯃꯄꯨꯁꯤ ꯃꯈꯣꯏꯅꯤ꯫ ꯃꯤꯁꯤꯡ ꯌꯥꯝꯕꯁꯨ ꯃꯈꯣꯏꯅ ꯍꯦꯜꯂꯤ, ꯄꯣꯠꯊꯣꯛꯁꯨ ꯃꯈꯣꯏꯅ ꯄꯨꯊꯣꯛꯆꯩ꯫ ꯃꯄꯨ ꯁꯥꯕ ꯅꯈꯣꯏꯗꯤ ꯅꯣꯡꯃ ꯀꯦꯀꯨ ꯐꯣꯡꯕ ꯅꯨꯃꯤꯠꯇ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯈꯟꯊꯕꯤꯌꯨ꯫ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯐꯝꯂꯤꯕ ꯃꯄꯨ ꯁꯥꯕ ꯅꯈꯣꯏꯁꯨ ꯈꯔꯗꯤ ꯏꯀꯥꯏꯕ ꯌꯥꯔꯕꯅꯤ꯫ ꯆꯥꯔꯤꯕ ꯇꯣꯂꯣꯞꯇꯨ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯀꯛꯂꯤꯕ ꯇꯦꯛꯁꯇꯒꯤꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯈꯣꯏꯁꯨ ꯁꯤꯟꯃꯤꯅꯤ, ꯅꯁꯥꯒꯤ ꯍꯩꯖꯔꯤꯕ ꯅꯍꯩꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯖꯔꯤꯕ꯫ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯃꯌꯥꯝꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯀꯗꯕ ꯅꯈꯣꯏꯒ ꯃꯥꯟꯅꯗꯨꯅ ꯆꯝꯖꯔꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯇꯣꯏꯅ ꯃꯤꯅꯝꯂꯤꯕ꯭ꯔꯥ? ꯑꯌꯥꯝꯕ ꯂꯩꯉꯥꯛꯀꯤ ꯂꯣꯏꯁꯪꯗ ꯇꯣꯏꯅ ꯍꯥꯏꯒꯟꯕ ꯑꯃꯗꯤ ꯇꯣꯏꯒꯟꯕ ꯊꯕꯛ ꯈꯔꯗꯪ ꯃꯇꯥꯡꯁꯤꯗ ꯅꯤꯡꯁꯤꯡꯖꯒꯦ꯫ ꯈꯔ ꯇꯧꯔꯝꯃꯣ ꯀꯩꯅꯣ ꯆꯦ ꯆꯥꯡ ꯂꯣꯏꯁꯤꯟꯕꯒꯤ, ꯁꯤꯗꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯦ꯫ ꯑꯇꯩꯗꯗꯤ 2,000 ꯐꯥꯎ ꯍꯥꯏꯕꯅꯦ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯣꯅꯦ, ꯀ꯭ꯋꯥ ꯍꯩ ꯆꯥꯅꯕ꯫ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯇꯩ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯈꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯁꯤꯗꯤ ꯌꯥꯝꯕ ꯅꯠꯇꯦꯗ꯫ ꯃꯊꯛꯀꯤ ꯋꯥꯍꯩꯁꯤꯡꯁꯤ ꯑꯣꯐꯤꯁ ꯇꯣꯏꯅ ꯆꯪꯒꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯁꯣꯏꯗꯅ ꯍꯟꯖꯤꯟ ꯇꯥꯕꯤꯔꯝꯂꯒꯅꯤ꯫ ꯅꯣꯡꯃ ꯑꯩꯍꯥꯛꯁꯨ ꯂꯣꯏꯁꯪ ꯑꯃꯗ ꯆꯪꯖꯔꯨꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯄ꯭ꯔꯤꯟꯇꯔꯁꯨ ꯌꯥꯗ꯭ꯔꯦ, ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯧꯔꯤꯁꯤꯅ ꯆꯦ ꯑꯃꯗꯤ ꯃꯨꯛ ꯐꯥꯎ ꯂꯩꯕꯤꯗꯦ꯫ ꯇꯧꯗ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯂꯒ ꯂꯩꯔꯦ꯫ ꯁꯦ ꯆꯥ ꯊꯛꯅꯕ ꯈꯔ ꯊꯝꯕꯤꯔꯝꯃꯣ꯫ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯩꯅ, ꯅꯊꯟꯇ ꯆꯥ ꯊꯛꯅꯕ ꯑꯣꯏꯔꯗꯤ ꯂꯨꯄꯥ 10 ꯊꯝꯖꯔꯝꯒꯦ꯫ ꯐꯤꯕꯝꯗꯨꯗ ꯈꯣꯟ ꯀꯜꯂꯞꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯦ ꯀꯔꯤꯝ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯁꯣꯝꯒꯤꯁꯦ꯫ ꯃꯇꯝꯒꯤ ꯌꯦꯡꯖꯔꯒꯅꯤꯅꯦ ꯏꯁꯥꯒꯤ ꯍꯨꯃꯥꯡꯅ ꯇꯥꯟꯖꯔꯨꯕ ꯂꯨꯄꯥ 10ꯁꯤ ꯄꯤꯔꯤꯕ꯫ ꯁꯣꯝꯅ ꯆꯥꯔꯤꯕ ꯇꯣꯂꯣꯞꯇꯣ ꯑꯩꯒꯨꯝꯕ ꯀꯌꯥꯒꯤ ꯇꯦꯛꯁꯇꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯑꯩ ꯏꯁꯥꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯇꯦꯛꯁ ꯄꯦꯌꯔ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯏꯠꯐꯨꯜ ꯁꯤꯇꯤꯖꯟ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯂꯥꯛꯄ ꯑꯦꯂꯤꯌꯟ ꯃꯥꯜꯂꯨꯔꯕꯣ? ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯄꯗ ꯇꯤꯡꯉꯛ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏꯕ ꯊꯕꯛꯇꯤ ꯏꯁꯥꯅ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯃꯕꯨ ꯏꯁꯥꯅ ꯑꯃꯨꯛ ꯊꯥꯒꯠꯆꯕ ꯑꯁꯤꯅꯤ꯫ ꯈꯟꯗꯨꯅ ꯌꯦꯡꯁꯤ, ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯥꯒꯠꯆꯕ ꯇꯣꯏꯅ ꯊꯦꯡꯅꯖꯩ꯫ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯊꯥꯒꯠꯄꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯄ꯭ꯔꯤꯟꯠ ꯑꯦꯟড ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤडियाꯒꯤ ꯈꯨꯠꯊꯥꯡꯗ ꯐꯥꯎ ꯄꯩꯁꯥ ꯆꯪꯅ ꯊꯥꯒꯠꯅꯔꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯌꯥꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯍꯨꯠꯁꯤꯡꯗꯤ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯅꯕ ꯋꯥꯅꯣꯡꯕꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯁꯨ ꯑꯉꯛꯄ ꯖꯤꯕ ꯃꯈꯜ ꯑꯃꯒꯤ ꯁꯥꯊꯦꯛꯅꯤ꯫ ꯑꯩ ꯏꯁꯥꯅ ꯃꯇꯝ ꯆꯥꯅ ꯆꯥꯛ ꯆꯥꯕꯒꯤꯗꯃꯛ ꯃꯤꯌꯥꯝ ꯈꯪꯅꯕ ꯏꯊꯟꯇ ꯊꯥꯒꯠꯆꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯉꯥꯎꯕ ꯑꯃꯒꯤ ꯆꯣꯏꯔꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯍꯧꯏ꯫ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯂꯧꯎ ꯄꯊꯥꯞ ꯑꯃꯒꯤꯗꯃꯛ ꯂꯧꯃꯤꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯧ ꯑꯃꯠꯇ ꯎꯗꯕꯒꯤ ꯈꯣꯡꯖꯪ ꯑꯃꯨꯛꯇꯪ ꯆꯪꯁꯤꯟꯍꯟꯅꯤꯡꯏ꯫ ꯃꯁꯤꯅ ꯂꯧꯐꯝꯁꯤꯡꯗꯨ ꯂꯩꯍꯥꯎ ꯍꯦꯟꯒꯠꯍꯟꯕꯇ ꯅꯠꯇꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯂꯧꯃꯤꯒꯤ ꯑꯅꯧꯕ ꯏꯅꯣꯠ ꯑꯃꯁꯨ ꯄꯤꯕ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯍꯣꯡꯕ PDSꯀꯤ ꯆꯦꯡ ꯃꯔꯥꯡ ꯀꯥꯏꯔꯤꯉꯩ ꯏꯔꯝꯗꯝꯒꯤ ꯂꯩꯍꯥꯎꯗ ꯊꯥꯖꯕ ꯑꯍꯥꯎꯕ ꯆꯦꯡꯁꯤꯒ ꯀꯌꯥꯃꯨꯛ ꯈꯦꯠꯅꯕꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯒꯅꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯧꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛ ꯂꯧ ꯎꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯄꯥꯎꯅ ꯃꯥꯂꯦꯝ ꯄꯨꯝꯕ ꯅꯤꯜꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯏꯀꯥꯏꯔꯕ ꯂꯩꯉꯥꯛꯅ ꯋꯥꯖꯔꯛꯂꯕ ꯂꯧꯃꯤꯁꯤꯡꯒꯤ ꯃꯃꯜ ꯁꯣꯏꯗꯅ ꯈꯪꯂꯛꯄ ꯌꯥꯏ꯫ ꯏꯀꯥꯏꯔꯛꯀꯅꯤ ꯁꯣꯏꯗꯅ ꯂꯩꯉꯥꯛꯁꯨ ꯃꯈꯣꯏꯒꯤ ꯁꯣꯏꯔꯕ ꯄꯣꯂꯤꯁꯤ ꯃꯌꯥꯝꯁꯤꯗ ꯄꯦꯟꯗ꯭ꯔꯗꯨꯅ꯫ ꯑꯍꯣꯡꯕ ꯌꯥꯋꯣꯜ ꯑꯃꯒꯤꯗꯃꯛ ꯄꯨꯟꯅ ꯈꯔꯗꯤ ꯋꯥꯃꯤꯟꯅꯕ ꯇꯥꯏ꯫ ꯐꯤꯕꯝꯗꯨꯗ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯁꯥꯐꯨꯁꯤ ꯀꯌꯥꯃꯨꯛ ꯀꯟꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯂꯛꯀꯅꯤ꯫ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛꯅ ꯀꯣꯟꯅꯖꯔꯝꯕ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯑꯍꯣꯡꯕ ꯁꯥꯍꯨꯝ ꯑꯃꯅ ꯄꯨꯈꯤꯕꯗꯩ ꯉꯁꯤꯗꯤ ꯆꯤꯟꯖꯥꯛ ꯌꯥꯎꯅ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯤꯄꯥꯜ ꯇꯥꯡꯂꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯦꯞꯇꯅ ꯏꯁꯥꯗꯒꯤ ꯆꯤꯡꯊꯣꯛꯂꯤꯕ ꯏꯁꯤꯅ ꯂꯣꯏꯈꯤꯕ ꯅꯨꯃꯤꯠꯇ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯄ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯕꯣꯝ ꯇꯨꯈꯤꯕꯗꯤ ꯁꯣꯏꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ꯫